ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯆꯌꯣꯜ ꯑꯃꯗ ꯀꯔꯝꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯈꯣꯝꯖꯤꯟꯖꯗꯨꯅ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣꯅ ꯁꯟꯗꯣꯛꯆꯕ ꯁꯤꯑꯦꯝ ꯗꯤꯁ ꯋꯤꯛꯇ ꯑꯗꯣꯝꯒꯤ ꯆꯟ ꯃꯥꯏꯕꯝꯅ ꯇꯔꯥꯝꯅ ꯎꯖꯔꯤ ꯍꯧꯖꯤꯛ ꯌꯦꯡꯃꯤꯟꯅꯁꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯧꯈꯤꯕ ꯆꯌꯣꯜꯗ ꯀꯔꯝꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯕꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯎꯗꯝ ꯃꯤꯌꯥꯝꯗ ꯊꯝꯖꯔꯤ ꯂꯤꯂꯣꯡ ꯁꯤꯡꯖꯥꯎꯗ ꯊꯣꯛꯈꯤꯕ ꯃꯤ ꯂꯩꯈꯤꯗꯕ ꯑꯃꯗꯤ ꯑꯁꯣꯛ-ꯑꯄꯟ ꯌꯥꯎꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯋꯥꯕ ꯅꯪꯍꯧꯔꯕ ꯏꯃꯨꯡꯁꯤꯡꯗ ꯍꯧꯈꯤꯕ ꯖꯅꯋꯥꯔꯤ 2ꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯍꯛꯊꯦꯡꯅꯅ ꯆꯠꯇꯨꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯏꯃꯨꯡꯁꯤꯡ ꯑꯗꯨꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯈꯤ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯋꯥꯛꯁ ꯑꯃꯗꯤ ꯌꯥꯁ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝ ꯑꯃꯁꯨꯡ ꯃꯣꯏꯔꯥꯡ ACꯒꯤ MLA th ꯁꯥꯟꯇꯤꯁꯨ ꯌꯥꯎꯈꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯑꯇꯩ ꯃꯤꯅꯤꯁꯇꯔꯁꯤꯡ MLAꯁꯤꯡ ꯑꯃꯁꯨꯡ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯀ ꯂꯣꯏꯅꯅ ꯍꯣꯁꯄꯤꯇꯥꯜꯗꯁꯨ ꯆꯠꯇꯨꯅ ꯑꯁꯣꯛꯄꯁꯤꯡꯒꯤ ꯐꯤꯚꯝ ꯌꯦꯡꯁꯤꯟꯈꯤ Chief Minister N. Birena mafam adugi miyamga unaduna pungning fathaki amasung thodok aduda chenaba mipum khudingmak pungni funipan gi manungda fahanduna logi oiba thabak lokhatkani haina thazaba piki Koi machine ni marka da wushi kari no nai se pura ai ngara se pura yam thina noi ta adugo lokoi mayam na khangaga leba ki da khanbi da hai bata ko koi machine ni marka natta bakhoto lo thokro lo thokro lo tasan na bidana ingna leibase ai machine ni me ha Chahi hauba numiki numidangda ikang khanghaudana lilong singzauda khulai paiba kangbu amana nongmaina kaptuna mi hatle kaya amana sokle haiba pawga lonina lilong manungda amadi naknaba mafam singda leiba furuf amagi miyoi sing January haibana chingba tonga kaya Facebook WhatsApp na chingba social media da lamai chakbokum sandorakpadagi kanglupki irang thorakpa yabagi fibam ama yamna chawna lerakpa tanjada Chief Minister N. Birena panthaba tawdana video message ama social media da thadoroktuna thodok aduda chenaba sing athuba matamda faduna cherak fanghangani loinna miyam pumnamangna ingtapna pungning fathaduna leinaba amasung pamdaba thodok amata thokhan gumsi haina appeal tawraki Chief Minister masana adugumba chiraba tanjada miyamda appeal tawduna Miyangi pukning fathanaba honakiba thawong aduna maram oiraga sathiba fibam ama lak lamba yabadagi kanba ngamki hari Chief Minister na thodok aduda chenaba sing athuba matamda lengakta changjarau natragadi makhoibu koitan tanaduna fagani haiki Manipur gi miyam maroina tampakta leibiriba sinauksing aduga lilongi praja punamaktaina khunolga apel tokjari madudi usik thoiba thodok yamanwaitaba Maralejidaba misam singda khud tharamba masisi khoi taraine logde athuba matamda khudakta khoi hujik police mayamna khoi tan tanaraga mkhoi maraleba sing pharaga athuba matamda ain gi oiba charak pinan batawgani aduna yaringai praja punamna laiba ki hujik thoi ba thoklan thoksi yengiraga makha tana choba irang thoktanaba maraleba singdu phabada sarkar bu mateng pangbiu aibu mateng pangbiu haidnai maroina longi praja ipaipal imaibil singda ai kun nonjaraga I appeal tokjari loinana hairiba maraleba miyosing adu athuba matamda nakoina sangjaro natragne nakoi gi mathakta sarkar na matik chaw sap chaw excel ko matamda nakoina madu waru roidibani akoi government gi oni nakoi go mingonda nattabalam chatpa hem saja chatpagi mingonda khud thabagi dam chap chap sera sarkar soidna pigina habsina nakoi da harisine aduna lilongi praja amadi mani tampakta lebiri china praja puna mangna kara puning phatha biraga Sarkar bu thajaba thambiraga aikhoina ain gi ba thabuk tawda mateng pangbiu haidana mayamdai khutronjarga Manipur gi Chief Minister N. Birena haukiba January 3da College Fagat Hansi Mission Moirang College da haudoki baga loinena project kaya sangakhui amadi Moirang AC gi manung channa paikhatkadaba anoba project kaya gi uref yung tamki thauramadu Chief Minister N. Birenga loinena works amadi Yas Minister Govindas Konthozam Power Agriculture and Horticulture Minister T.S. Vishwasit Education Minister T.S. Vasanta Water and Resources Minister Awangbong Nyumai Transport Minister Kasim Vashum Moirang AC gi MLA th Santi amadi atai MLA sing Manipur gi Chief Secretary Dr. Vinit Joshi amadi Education Department ki yauna makok thongba official sing saruyaki thauramadu da ahan ba tangka ki oina Chief Minister na College Fagat Hansi Mission gi manung channa Moirang College Infal College amadi Oriental College ki principal sing da work order sing kutsinaki thauramadu da Chief Minister N. Birena haiki Moirang Hospital asi great hanthari haribasi matau karamna hanthari bano haiba khangde adum oinamak hospital asi fagat na ba honasi haina phongdoki loinena kwakta gi miyamna lambi pakthokpa matamda sel ama forba tingdana masa masana khangna lambi pakthokiba amadi sawatkiba adubusu thagatba phongdoki amadi kwakta gi ima kithal ama saragani haina su phongdoki
Moirang Mumbai amna tourist mayam lakwa adagi mayam gi center oiba mafam sidadi madu dawum thokrai na khale ado ei mathangi cabinet ta pukhalaga soidana ei madu mai tawnana badu ei hona jage aduga memorandum pirapada koi kokta ni engonda yang cooperation piri sidi kokta gi si khara law form lo diba ei mathang vote phangdo mande ana man kokta gi prajai taseng ai noi thagal liko noi na ta अखोगी इथनिक पार्क सेमनबा मतमदा लंबी खितंग साथोन जायबा कादा नोइना वॉलंटरी भी थोला दा नोइना लंबी से सिक्की मथिंगना मोइना लंबी से लोइना मसा मसा थोला पाथो पुनि नोइ आई आम थागले कोकागे मदुगी स्पिरिट अदगी हुजि लैदिबा मयाम दा नोइना पीरिबा रिलीफ के अंदर लैदिबा मयाम दा नोइना पीरिबा सपोर्ट कोऑपरेशन आई आम थागले दना कोक्टागी मार्केट इमा मार्केट से साबिरसिना को हंदे इजराइल Hamas ga thenari lan Israel the opposition ruling pulla punjal laga Israel kanena bhone lan la ko matam da de leibak ki oibo wafum la ko matam da de nungai na do phanyam le ga so koi masen kok thong lar kan political ideology loina ka thong lar kan ko punjal laga amato ina leibak si ko kanina ba leibak se le ba phurup akoi puntha mari manga bunga minna ba adu bharat ki amato oiba saktam kanina ba hai se अखोई पुनम अमत मोइना होना मिनसी ngasi gi miror amri tungi miror laibati apun masaktam ngaung gadoini kalam gadoini Narasimha Maharaj na Gambhir Singh Maharaj na koi Hira Chandra na kathok ambado matamda thengna gi ba mayam awabado madugi part amani leba kannana bani aduga jati phuru mayam kannana bani na khambiraga kitang khangbiyo koi government gi side gi kawboya ba yum sana na usil pa lising kunmanga yum thong khoni gi pin na bodoi khoi within 10 days the chief secretary shiyori within 10 days ge khoi yum thong khoni gi thaba haura gani adagi laifam laitaba tawdabu sing ge khoi housing temporary the laiba nungai tabu sing or kind of the refugee kanasira khoi gi shelter home the laiba nungai tabu sing ge khoi housing sagana na ba yang kan lai khoi ji plan to bol lore Aikoi na ngasi hingliba asi aikoi gi ipai pu sing aduna kathok lamba aduna ni ngasi fawda India gi constitution gi wangmada thabak tawba leite leiram labadi khudakta resign tawge haina chief minister N Birena phongdoki wafam asi haukiba January 8 da Maharaj Gambhir Singh na leikhidabagi chai chama mari fadara suba kumon numit ka mari lenena langthawal gi Maharaj Gambhir Singh gi khubamda state ki thakta pangthokiba thoramda phongdoki bani Thawamaduda Minister Singh Tonga Viswajit Singh Awangbong Newmai Dr. Sapam Ranjan Singh Amadi L. Susindro Maitei MP Maharaj Leshem Basana Zauba MLA Singh Security Advisor Kuldeep Singh Chief Secretary Dr. Vinit Joshi Manipur University ki Vice Chancellor Professor N. Lokendra Singh na chingba kaya susaru yaki Chief Minister N. Birena Luchingduna Minister Singh MLA Singh Official Singh Amadi Miyamna Maharaj Gambhir Singh Amasung Maidingu Naras Singh gi Saktamda Amadi Sana Hera Chandra gi Mitamda Leishu katuna ikai khumnaba utki tungda thoramadda wangangwada chief minister na manipur gi athauba ipa ipu sing buning sing bagi yamna maru oiraba numit ki thoram asida MLA amadi minister pumnamakna saruk yaba ngamdriba asi karigino haina hangki pikraba manipur asigi missing lakh kuntra rom leiramba adu drug namaram oraga lakh ama makhai rom di sokhale umang wamang kaya koktoktuna popi thaba asina ing asagi khal kai charakle hauzik manipur da thokle ba irang asi mapandagi lona yadaba maong da changakpa amadi popi thaba miyoi singna thokan bani masi leitringai gi mamang dadi kanglo furup khudingmak nusi chanana hingminnarami hauzik thokliba lan asi Indian lan laurak bani haiba Home Ministry gi makhada leiba NIA na lauthokpadagi center na su khangle loinena moreda thokliba irang asi state commando Assam Rifles PSF punna thengna minana ba honari miyang gi punsi amadi lanthum ngak sena ba thamna balenga na kanna honari hana su phongdoki
ipa ipu ki dongda saw khokpa hitraba ipa ipu da taxi ka si lamchat beva utpa ngamdraba khurum ngamdraba moi gi khongul lina honaba ngamdadi macha mo po ge pa arthale madu ki dongda ni ai su nungai ne leram ba yaina se honorable minister mayam kumpu gi manungda ko yang khai mari ni support dei bisi nungai ne leram ba ya siam mo na sumaina tawra ka function dar kai da boy no ina drug thingdoi bo kai da boy no boy na waron drug la ko doi se kari gi noi ba kari gi da mo kai na popi yang tham doi no kari gi da sing do ko ning da to uchal ho ge ho roi to napi thage na tharoi na aina kai da boy thing doi no a Myanmar da sanga ibu maya do sangning da to ai du nunga di to ge na ngasi da gi sahi manga tarang ma tung khoi kari ho da ge drug na khoi am so lage ba khoi gi na si la kun sa khat dei jaba pik khaba manipur se da la ama ma khai ma da drug na so ye nong ta da ngasi u ho da na turien le sing le tre pat kang ne kari da gi kari sa ge hingali khoi karai da gi hinglo ri ising di siam bai bre khoi sigi punamak si laingak lon da sasan da loi ne yong ba ta ni hai box na kan lam loi na to kan som da I thabo khara half transfer posting ka to lambi ka se percentage khara lower ga lai bu adura ne that is not governance adu sasan no ai jo du sasan du to yam hai na sahi tara ang ga numai no bi bong se mo le but someone has to take risks to save the present and future generation kana ko mokra di mo sacrifice so puta ka thok puta kari gi ngasi gi mero na mi tong mero kan na drug la under disi tho moy popi tharam da disi tho moy mapan da gi mi to mayam changa under disi tho moy ha ne gi lejer ba ko try contra ga mari manga kaya nu sin le mi ne hoy G20 kaya phasana function do mi nei sangai festival kaya phasana function do mi nei ko try contra mari ma gi machu gi dance dress la ka na jagoi sa mi ra kari to khre ko na kari la lo re kari la lo bai no samjha ka mai dei praja sing ne tik to khri do mai thabi do kari la lo bai no manipur sarkar na kari do khre an ba constitution gi wang ma da machet ma aran ma to ro mai kutak to ji mai da yang do bi I have to protect my constitution of India. The constitution of India I protect over the body, but to implement over the body. That's my responsibility. Haukiba January 13 da Chief Minister's Office Secretary ta Chief Minister ne preside toduna Chief Secretary Dr. Vinit Joshi IIT faculties Indian Coast Guard amadi tongan bar department singi officials sing yauda awang bathaki mifama ma pangthoki mifama da lei makong power plant gi heavy fuel yuraki bagi matang da lokhatpa yawa thavak thoram sing lokhatpa ahead ba security ki section tharang lokhatpa expert team semduna thaudok adagi matang da thizin na bagi matang da kupna khanaki ngasi January 13 gi ayukta handakta Arjuna Award fangkrabi Naurem Rosibina ga Manipur gi Chief Minister N Biren ga CM Secretary ta unaduna magna mai paklakpa sida lamdam asida lairiba mipung khudingmakta honaning bagi wakhalon pokhan bata natana maki matung tarakpa punsida so mai pakpa puraktuna lamdam asigi mai purakpa oirasanu haina wish tauki January 13 da Tara Suba Masung Taramathui Suba IRB gi Anoba recruit sing Assam da training tongnabagi damak by road ta chatkani haina torambadu matam khara cancel toki numidang athengbada Chief Minister N Birena social media da thagalakpa warol da atopa arrangement ama tawduna mari lenaba singda athubada khangalagani haki panba yai Tara Suba Masung Taramathui Suba IRB gi recruitment ta yauraba personal singna pangai dagi Assam da training asi yaunabagi chatnaba haiduna thorang pumnamak loirabani amadi training asi by road ta chatkani habadagi mama oibi kayana nungsa thibadagi pangai gi training center mamang da leiba ubada thoganing daba thodok kaya thoktana ba haiduna RAF ki personal kayana mafamadu da leiduna ngak senbagi mami amasu miyamna uba fangki Madang sida Northeast Windona Sandok Sabha CM District Loishin Jare Miyang Tabiriba Singbu Amuka Hana Jan MAIBAM na Krum Jare